Citizen for Justice tꯧꯖꯔꯤꯁꯤꯗ ꯑꯩꯗꯤ ꯂꯣꯒꯤ ꯑꯣꯖꯥ ꯑꯃ ꯑꯣꯏꯅ ꯉꯁꯥꯏꯒꯤ ꯀꯟꯐꯔꯦꯟꯁ 30 ꯖꯨꯂꯥꯏꯒꯤ ꯀꯟꯐꯔꯦꯟꯁ ꯑꯩꯈꯣꯏꯒꯤ ꯐꯣꯛꯁꯅ ꯁꯤꯟꯕꯁꯦ ꯑꯦꯁ ꯑꯦ ꯇꯤꯆꯔ ꯑꯣꯐ ꯂꯣ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯁꯨ ꯏꯊꯧꯅꯦ ꯑꯩꯈꯣꯏ ꯑꯆꯨꯝꯕ ꯀꯩꯅꯣꯁꯦ ꯄꯨꯊꯣꯛꯑꯒ ꯃꯌꯥꯝꯗ ꯈꯪꯍꯟꯕ ꯑꯗꯨꯒ ꯚꯥꯞ ꯇꯥꯃꯤꯟꯅꯕ ꯑꯗꯨꯒ ꯃꯗꯨ ꯑꯥꯏꯟ ꯑꯣꯏꯕ ꯊꯕꯛ ꯇꯧꯕꯁꯤ ꯑꯩꯒꯤꯁꯨ ꯑꯩ ꯇꯤꯆꯤꯡ ꯀꯩꯅꯣꯗ ꯌꯥꯎꯖꯕ ꯄꯣꯠꯅꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯁꯤꯗ ꯑꯩ ꯏꯊꯧ ꯑꯃ ꯇꯧꯖꯕꯅꯤ just I am researching my duty as a teacher of law and tꯧꯖꯈꯤꯕꯗꯨ ꯑꯗꯨ ꯉꯁꯥꯏ ꯇꯧꯔꯤꯁꯤꯁꯨ ꯑꯩꯈꯣꯏ ꯄꯕ꯭ꯂꯤꯛ ꯀꯟꯐꯔꯦꯟꯁ ꯍꯥꯏꯕꯅꯤ ꯀꯟꯚꯦꯟꯁꯟ ꯍꯥꯏꯕ ꯇꯧꯔꯤꯁꯤ ꯃꯁꯤ ꯑꯦꯀꯥꯗꯃꯤꯛ ꯑꯦꯛꯁꯔꯁꯥꯏꯖ ꯑꯃꯅꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯗ ꯊꯥꯒꯠꯄꯤꯔꯤꯕ ꯀꯦꯁ ꯑꯩꯈꯣꯏ ꯂꯣꯒꯤ ꯑꯣꯖꯥꯅꯤ ꯑꯩꯈꯣꯏ ꯊꯣꯏꯗꯣꯛꯅ ꯀꯤꯕ ꯐꯥꯎꯖꯗꯦ ꯃꯁꯤꯗꯁꯨ ꯂꯣꯁꯦ ꯑꯩꯈꯣꯏꯅ ꯄꯣꯛꯄꯗꯒꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯀꯦꯁ ꯇꯧꯕ ꯑꯗꯒꯤꯗꯤ ꯀꯦꯁꯀꯤ ꯇꯥꯛꯇꯅ ꯑꯗꯨꯝ ꯂꯩꯖꯕꯅꯤꯅ ꯊꯣꯏꯗꯣꯛꯅ ꯀꯩꯅꯣ ꯑꯣꯏꯖꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯉꯥꯡꯉꯤꯕꯁꯤꯡꯗꯨꯁꯨ ꯂꯣꯏꯅꯃꯛ ꯄꯕ꯭ꯂꯤꯛ ꯗꯣꯃꯦꯟꯗ ꯂꯩꯕꯅꯤ ꯚꯤꯗꯤꯑꯣ ꯑꯗꯨ ꯑꯗꯨꯝ ꯌꯨꯇ꯭ꯌꯨꯕꯇ ꯐꯪꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯗꯁꯨ ꯂꯣꯏꯅꯃꯛ ꯍꯦꯛ ꯃꯤꯇꯤꯡ ꯍꯦꯛ ꯍꯧꯕꯗꯒꯤ ꯃꯤꯇꯤꯡ ꯂꯣꯏꯕꯒꯤ ꯔꯦꯀꯣꯔꯠ ꯂꯩꯌꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯉꯥꯡꯉꯤꯕꯗꯨ ꯂꯥꯏꯟ ꯑꯃꯅꯤ ꯂꯧꯊꯣꯛꯑꯒ ꯍꯦꯛꯇ ꯀꯦꯁ ꯇꯧꯕꯁꯤ ꯌꯥꯗꯦꯕ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠ ꯍꯥꯏꯗꯤ ꯍꯣꯜ ꯀꯩꯅꯣꯗꯨ ꯌꯦꯡꯉꯨ ꯍꯥꯏꯕꯅꯦꯕ ꯍꯣꯜ A to Z ꯅꯪ ꯉꯥꯡꯉꯤꯕ ꯂꯣꯏ ꯌꯦꯡꯉꯀꯥꯟꯗ ꯀꯦꯁꯁꯤ ꯊꯥꯒꯗꯕꯅꯤ ꯑꯗꯨꯕꯨ ꯑꯦꯅꯤꯋꯦ ꯊꯥꯕꯤꯔꯛꯑꯦ ꯑꯩꯈꯣꯏ ꯋꯦꯜꯀꯝ ꯇꯧꯋꯤ ꯀꯩꯁꯨ ꯑꯩꯈꯣꯏ ꯃꯗꯨ ꯂꯥꯟꯅ ꯂꯧꯖꯗꯦ ꯑꯗꯣ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯖꯈꯤꯕꯗꯨ ꯄꯕ꯭ꯂꯤꯛ ꯏꯟꯇꯔꯦꯁꯇꯅꯤ ꯑꯩꯈꯣꯏꯅ ꯉꯥꯡꯖꯈꯤꯕꯗꯨ ꯑꯩꯒꯤ ꯑꯗꯒꯤ ꯏꯆꯦꯃꯒꯤ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯂꯅꯥꯏ ꯏꯟꯇꯔꯦꯁ ꯅꯠꯇꯦ ꯑꯦꯁ ꯑꯦ ꯄꯕ꯭ꯂꯤꯛ ꯏꯟꯇꯔꯦꯁꯇ ꯃꯌꯥꯝ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯅꯥꯒꯥ ꯑꯣꯏꯕ ꯌꯥꯏ ꯑꯗꯩ ꯀꯨꯀꯤ ꯑꯣꯏꯕ ꯌꯥꯏ ꯃꯩꯇꯩ ꯑꯣꯏꯕ ꯌꯥꯏ ꯃꯩꯇꯩ ꯄꯥꯡꯒꯜ ꯑꯣꯏꯕ ꯌꯥꯏ ꯑꯇꯣꯞꯄ ꯃꯌꯥꯝꯁꯨ ꯂꯩ ꯁꯤ ꯈꯨꯗꯤꯡꯃꯛꯁꯤ ꯚꯥꯞ ꯇꯥꯃꯤꯟꯅꯅꯕ ꯑꯦꯋꯦꯔꯅꯦꯁꯀꯤ ꯀꯦꯝꯄꯦꯟ ꯑꯃꯗ ꯉꯥꯡꯈꯤꯕ ꯄꯣꯠꯅꯦꯕ ꯑꯗꯩ ꯑꯃꯅ ꯑꯩꯅ ꯍꯥꯏꯖꯈꯤꯕꯁꯤꯡꯗꯨ ꯑꯌꯥꯝꯕꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯍ꯭ꯌꯨꯃꯦꯅꯤꯇꯦꯔꯤꯌꯟ ꯂꯣ ꯑꯣꯏꯅ ꯂꯣ ꯑꯃ ꯂꯩ ꯋꯥꯔꯒꯤ ꯃꯇꯝꯗ ꯆꯠꯅꯒꯗꯕ ꯂꯣꯗꯣ ꯑꯗꯨꯏꯗꯣ ꯑꯩꯅ ꯃꯌꯥꯝꯗ ꯇꯥꯛꯄꯒꯤ ꯋꯥꯔꯤꯅꯦꯕ ꯅꯨꯃꯤꯠꯇ ꯇꯧꯔꯤꯁꯦ ꯑꯗꯨꯒ ꯃꯗꯨꯗ ꯊꯣꯏꯗꯣꯛꯅ ꯀꯨꯀꯤꯁꯨ ꯃꯌꯥꯝ ꯑꯗꯩ ꯀꯨꯀꯤ ꯄꯥꯏꯇꯦ ꯃꯌꯥꯝ ꯍꯥꯠꯂꯨ ꯀꯥꯏꯅ ꯍꯥꯏꯕ ꯀꯩꯝ ꯌꯥꯎꯈꯤꯗꯦ ꯍꯥꯏꯔꯤꯕ ꯋꯥꯐꯝꯗꯤ ꯀꯩꯅꯣꯗ ꯀꯣꯝꯕꯦꯇꯦꯟ ꯍꯥꯏꯅ ꯂꯥꯟꯁꯤꯗ ꯅꯣꯡꯃꯩ ꯀꯥꯞꯅꯕ ꯌꯥꯏ ꯂꯥꯟꯁꯤꯗ ꯉꯁꯥꯏꯒꯤ ꯑꯥꯔꯃꯤ ꯇꯨ ꯑꯥꯔꯃꯤꯁꯤ ꯅꯣꯡꯃꯩ ꯀꯥꯞꯅꯕ ꯑꯥꯏꯅ ꯄꯤꯖꯕꯅꯦꯕ ꯁꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯣꯗ ꯏꯟꯇꯔꯅꯦꯁꯅꯦꯜ ꯍ꯭ꯌꯨꯃꯦꯅꯤꯇꯦꯔꯤꯌꯟ ꯂꯣ ꯑꯣꯏꯗꯅ ꯀꯟꯐ꯭ꯂꯤꯛꯀꯤ ꯃꯇꯝꯗ ꯄꯥꯟꯒꯗꯕ ꯂꯣꯗꯣ ꯑꯩ ꯏꯂꯥꯕꯣꯔꯦꯠ ꯇꯧꯕꯒꯤ ꯋꯥꯅꯤ ꯑꯩꯈꯣꯏꯒꯤꯁꯨ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ LLMꯒꯤ ꯁꯕꯖꯦꯛꯇ ꯃꯗꯨ ꯑꯩꯈꯣꯏ ꯁ꯭ꯄꯦꯁꯦꯂꯥꯏꯖꯦꯁꯟꯒꯤ ꯄꯥꯔꯠ ꯑꯃꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯖꯁ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕꯒꯤ ꯋꯥꯅꯤ ꯂꯣꯒꯤ ꯃꯇꯝꯗ ꯄ꯭ꯔꯖꯥ ꯁꯣꯛꯄ ꯌꯥꯗꯦ ꯅꯨꯄꯤ ꯑꯃꯗ ꯔꯦꯞ ꯇꯧꯕ ꯌꯥꯗꯦ ꯑꯗꯒꯤ ꯁꯤꯚꯤꯂꯤꯌꯟꯗ ꯍꯥꯠꯄ ꯌꯥꯗꯦ ꯁꯤꯚꯤꯂꯤꯌꯟꯒꯤ ꯄ꯭ꯔꯣꯄꯔꯇꯤꯗ ꯁꯣꯛꯄ ꯌꯥꯗꯦ ꯅꯣꯡꯃꯩ ꯀꯥꯞꯅꯒꯦ ꯍꯥꯏꯔꯒꯗꯤ ꯂꯥꯟ ꯇꯧꯅꯔꯤꯕ ꯀꯣꯝꯕꯦꯇꯦꯟ ꯇꯨ ꯀꯣꯝꯕꯦꯇꯦꯟ ꯀꯥꯞꯅꯧ ꯍꯥꯏꯕꯅꯦꯕ ꯗꯤꯁ ꯂꯣꯒꯤ ꯂꯥꯏꯔꯤꯛꯇ ꯌꯥꯎꯖꯕ ꯖꯦꯅꯦꯚꯥ ꯀꯟꯚꯦꯟꯁꯟ ꯌꯥꯎꯖꯕ ꯑꯗꯩ ꯍꯦꯛ ꯀꯟꯚꯦꯟꯁꯟꯗ ꯌꯥꯎꯖꯕ ꯄꯣꯠ ꯑꯃꯅꯦ ꯑꯩꯅ ꯊꯝꯃꯤꯗꯤ ꯑꯗꯣ ꯃꯣꯏꯅ ꯑꯣꯟꯊꯣꯛ ꯑꯣꯟꯁꯤꯟ ꯇꯧꯔꯒ ꯑꯦꯂꯤꯒꯦꯁꯟ ꯑꯃ ꯇꯧꯔꯛꯄꯒꯤ ꯋꯥꯔꯤꯅꯤ ꯑꯗꯩ ꯑꯩꯈꯣꯏꯅ ꯉꯥꯡꯖꯈꯤꯕꯗꯨ ꯑꯩꯈꯣꯏꯅ ꯆꯠꯂꯒ ꯑꯩꯈꯣꯏ ꯄ꯭ꯔꯥꯏꯚꯦꯠ ꯉꯥꯡꯕ ꯅꯠꯇꯦ ꯄ꯭ꯔꯖꯥ ꯃꯌꯥꯝꯒꯤ ꯐꯅꯕ ꯄ꯭ꯔꯖꯥ ꯃꯤꯟꯁ ꯏꯟꯀ꯭ꯂꯨꯗꯤꯡ whoever residing Manipur, Kuki, Naga, Maiti Pangal, adagidi loiba yauri si mayamgi represent tawkhin ngangbane aduna praja mayamnasu akoida sumain tawrpose khitang khangbiba chumbre khale madu haga praja mayam kaino tawbiyo haiba nataba at least moral support taw chumbre khale